Naga misam taruk mihat thina hatpagi NIA lakhotpa case ka mari lenana phaba Kuki ani Churchandpur gi jail da remand tawkhre haukiba May 13 2026 ki ayuk pung 13 khara helakpada Kangpokpi district ki Gamnom Saparmena police station ki jurisdiction manung chaliba leilon bai phai Kuki khulda kholasiki khunja nupa amasung nupi singna hana pharaba matungda mamit amasung makhut tungbunraga Kuki terrorist khutpu amada senakibadagi mihathina hatoklam laba matung mamang thagi tarada kholasimaki mafam amadagi phangkhiba Naga misam tarukki matangda NIA laukhatpa case ka mari lenana phakiba Kuki ani agency sigi courtna Churchandpur da leba jail amada remand tawkhre NIA gi special court na ngarang Churchandpur gi jail da remand tawkhiba mioi ani adudi Kangpokpi district ki lemakhong gi leilon bai phai khuldagi lungaulal bai phai apokpa Pauthen kam bai phai amasung district asimaki lemakhong gi manung sanba mor hoi khuldagi lunminthang sethau LS Jack apokpa Paulen sethau ne hade khoyani NIA na police amasung CRP ko khusamna duna thasi gi tarani panda case asiga mari lenana phakibane hade pharaba matungda agency asina makhoi ge special court ta puthoktu na makhoi ge custody remand pibina ba prayer tawkhibane hade NIA ge maikai de case asigi investigation officer Ion tawkiba prayer adubu court na ayaba piduna nganang phawba NIA ge custody da custodial interrogation chathana bagi dabak remand tawrakhibani hade ngamkhai sambal khaba yauna hiram kya da yengsin bina ba UNC na hijackre hade ngamkhai sambal khaba yauna tongan ba hiram singi matang da ningthina yengsin bina ba United Naga Council UNC na United Nations Permanent Forum on Indigenous Issue UNPFII amadi special procedure mandate holder sing da khanghankre zero laduna high wakhal na saba ngamkhai sambal landuna transnational narco terrorism ki thabak thoram sing satharakpa yellow phurup Nagada atamna na miyeng thamduna ka hanba thabak sing sathabagi mathakta UNDRIP amadi ICCPR khongoi narakpa simak yamna laibak thibani Chandel Cabo Valley da ayaba yauduna ngamkhai 1.4 square exchange tawriba si khutakta lebhanaba India lagak na honabiyo haina palladuna karigoma nakhai ama sengdri phawba zaro khunauda redemarcation ki thabak tawba yaroi independent fact finding mission ama khanagadabane Minnesota protocol ki makhada independent UN team ama tharaktuna frontier fencing project ki matangda thijinbiyo haina phongdokle Indo-Naga framework agreement ikai khumnabiyo haina palladuna Naga ki territory ki matang da singnarakpa sing thengnabiyo lunana leilon bai phai khunda thokiba mihat mipun gi thodok sing thijinbiyo thodok se senaba sing phaduna maragi matungina phangkham thokpa cherak sing piyo haina su UNC gi cheral duna makhata na phongdorakle leilon bai phai khuldagi pharga hatokhiba pastor manugi yum amasung school dagi lupa lakh 13 rongi pochai sing hurankhre Leiron bai phai Kuki khuldagi Kuki khulai paiba terrorist khutpu amana mamit amasung makhut pullaga phaduna pukrab matung da mihathina hatokhibata yaukhiba laikhidraba konsa khuldagi pastor reverend Dr. Manu Thiumai chahi 95 gi mi amata lainaraktraba yum amasung mahana chalairamba mahisangdagi punna lupa lakh 13,000 rongi mamal jam lupa pochai sing hurankhre haina police da complaint torakpadagi FIR case ama restart tawduna lakhotkhre thodosigi matangda Sekmai police station da thasigi kongi nukthil pung mangaga minute jangkhai manga rom tarakpada complaint report file torakhiba laikhidraba pastor asigi manau nupagi mamingna Paisho Thiumai sei kuntrom doi apokpa Lapibo Thiumai kawi mahaki complaint report asina police ta wakal libana thasigi mangada district ki Sekmai PS na konba leima khong singmang da leiba Maki laikhidraba mayamba pastor manugi yum amasung mahakna chalairamba mahaisang Hope International Institute tagi mamal yamlaba pochai sing Kuki phuruki miyoi singni singnaba singna hurankhre habagi pau thasagi mangada lekai gi miyoi kharana khangalakhi haire haireba numit asida leilon bai phai khulda mahaki mayamba yauna nupi 12 ga punna miyoi 19 phakhiba thodok mi leinadraba mahaki yum amasung school sida Kuki phuruki ni singnaba miyoi sing sangba ukhi amasung Makoine imungi polam sing yauna mahisang asigi mahiroi sing na sizinaba educational material sing computer set sing electronic equipment amasung atai mamal yamba polam sing huran khibane haide thodo asi thasagi mangada thokrabasu pochai sing asi huran khe habagi evidence samata matam adu da phangdabadagi police da khudakta report tawba ngamkhide huranduna pokriba polam sing asin hariba senpham asigi oigane harakhe huran khiba sing manungda RO filter refrigerator
school amasung yumda sizinaba washing machine ani computer set kuntra blanket amasung atai phirol sing yamlaba kolik sing mahirosing ki notebook classmate sing atai polam khara yauna gas cylinder nipan battery ka konaba inverter Epson printer syntax manga gas stove ahom computer ga window manga water heater stand fan taruk amasung lupa lising yang khairom piba generator amani haide mahaki mayamagi yumase mahagyauna naga misam sing mamang thagi tarong de leilon bai fai kuki khuldagi phaduna pukhiba thogdoktagi sangsenduna leibada akiba pokpa amasung saphadaba phibamdagi yum amasung school ase thadoktuna leirakibane yamlaba potsai sing hurankhre school ase 57 Mountain Division Red Seal Division के Army Headquarter का सुनतगी मीटर सामग यांखैरोम दमक लापनना लेबने अदुगा लेमखोंग पुलिस स्टेशन दगिना मीटर संवारोम दमक लापनै स्कूल से कोबिदा लेरब खुलसिंगना बेंग न सिंगबने हाइरब खुलसिंग असि मफम असि मीटर सनि दगिना सनि पानरोम दमक लापनना इकोय को सिंदुना लेबने हाइदे थौदोसि के मतांग पुलिस न BNS की मरे लेनब सेक्शन की मखादा FIR केस अमा रजिस्टर तौदुना लौखटबियो पुलिस की माइकैदे की थौदोक थोकिबा मफम चिजिन हुमजिनबगे लोइनना यौंगी पोलम सिंग अमा ताथोहलंबा यावना स्कूल की फिबम की मतांग CCTV फुटेज सिंग एग्जामिन तौबियो अमसुंग अतोपा कोइबदा लेबा इलेक्ट्रॉनिक एविडेंस सिंग सो येंगसिनबियो हाइखे मफमसदा आर्मी अमसुंग पुलिस न पेट्रोलिंग चटपगे अकंगनबा मतम सिंग सो खोमजिनबिदुना थौदोसदा सेनबा मियोसिंग मसक खंगनबा होनबियो हाइनसु वाकलगले कुकी सिंह नागा सिंह की मथक चथरंबा काउंटर ब्लॉकेड की खोंगजंग गनांगदगी हौदुना हायेंग डेट 26 फावबा रिलैक्स तौरे हाइना कुकी CSO वर्किंग कमिटी की सेरोल अमना फोंदोरकले मणिपुर की DGP ने टेक्नोपॉल डिस्ट्रिक्ट की सिक्योरिटी रिव्यू तौख्रे मणिपुर की DGP मुकेश सिंह न शेयर लौतुना गरांग टेक्नोपॉल डिस्ट्रिक्ट की सिक्योरिटी रिव्यू मीटिंग पांगथोख्रे Security review meeting adada district asigi mapung oiba security ki phibam gi matang da kana khibaga loina district asigi police officer sing su wari sana khe wari sana badu da anti national oiba elements sing lokthok naba hona bada makhal makha kya ge operation sathabagi tangai fadaba lai lamdamas da thokiba case sing mamutana investigation tawba drug thingna ba henba thodang lokhatpa logi wama da pairiba nongmaina singba lokhatpa mate lamdam asda ing tapale hanaba security agency khodimak sungsinaduna konabagi tangai fadaba lai haiba wafam sing thamkhe ngarang security review meeting pangthokhibaga marilena more town da satuna DGP na tongan phurukki mihut sing amade CSO sing onaduna wari sakhe more gi gate number 1 amade gate number 2 da satuna mafam adugi security arrangement amade deployment sing yengsin khe loina halakpagi lambida kwatha khulda sangduna maitei khunja sing amade district police central force ki person sing su unakhi haide investigation thujinaba supreme court na CBI da yathang pi khre manipur da thokleba hingsa gi case sing gi wild chathanaba special court lingu haina supreme court na phongdok khre manipur da 2023 dagi hauduna thokleba hingsa gi thabak sing asiga mari lenana criminal case sing nungtigi wild chathanaba special court lingnaba supreme court na ngara propose taukhre loinana investigating agency sing da panduna lereba case sing investigation sing sathanaba amasung panthaba tawdana charge victim sing da phanghanaba yathang pi khre chief justice surjakan amasung justice joymela bakchi amasung B mohana saba bench amana CBI amasung special investigation team SIT na file tawba charge sing copy victim ayambana phangdre haba wafam adu haksin lauke victim sing legal aid Council sing na Guwahati High Court amasung Manipur High Court ki office sing dagi victim sing legal aid council sing na Guwahati High Court amasung Manipur High Court ki office sing dagi charge sheet sing adu lawba yahana basu Supreme Court na khangan khe Supreme Court ki bench aduna center CBI IMT amasung Manipur government ki mahut siliba additional solicitor general I Soya Bajida case sing adu ki investigation ke ayamna loisilaba amasung charge sheet ke ayamna thagalaba habidugi marik sumba report ama thagalaknaba khangan khe loinana panduna lereba case singi matang da su khangan khe haide
Asigumba information asina special court aduna wire kaya yamna thuna chathaba ngamgadagi habadu lepada mateng oigani haina court asina haide Manipur da hingsa gi thabak chathaba haurakpadagi hojik phawda thiba khangdana mangkhra mioi kunthraga mari lenaba case singi matangda kupna yengsinaba Supreme Court na Manipur High Court da direction PK CBI SITM so Maharashtra ge hanagi DGP Dawya Pachal ki ka Nalusingbo monitoring team da khwaidagi nauba status report ama file torok na basu court asina khangankhe May 3, 2023 da pangthokkiba trial solidarity march matung da Manipur da thorakliba imu naimu tanaba hingsa ki tawdok da hojik phawda miyoi sani gi mathakta hat khrabani miyoi sa kiana sopana hankhe oina miyoi lising kya laifam chafam khangdana da halaklibani haide Thobal da private health institution kuntraum doi thingjin khre haide Thobal da restart tawdana chalairamba unauthorized oiba private health institution kuntraum doi thingjin khre khongthang si health services loisangi director amadi Thobal gi deputy commissioner gi poktak matungina Thobal gi chief medical officer CMO na lokhalakpani haide CMO gi office da ngan pangthokiba paw ki mifam da CMO Dr. Krishna Chandra na phongdokiba da district da leiriba private health institution sing tha sagi tarama phawgi manungda register tawna namgi dama khangan kiba laikre Private health institution Kudimak na Manipur Nursing Home and Clinics Registration Act 1992 and Rules 1993 gi makhada restart tawgadabane thasigi taramanga da chatakiba drive da lelong yaripok proper thawal amadi wangjing gi akoibada restart tawdana unauthorized oina hanglamba private health institution sing thingjin ke nauna private health institution hangningba miyosing na restart tawsin bio haina appeal tawke Jantar Mantar ki khongjang da saruk yadana bakhangan khre Abhijit Dipke na lusingba Korokos Janata Party ki hojik New Delhi ki Jantar Mantar sathariba khongjang asida Jawaharlal Nehru University JNU ki mahiroi sing saruk yadana ba University asigi maikede ki advisory tholakhre hairi Panbai abdi CJP na Jantar Mantar da sathariba khongjang asida saruk yadana ba Association of Indian Universities Delhi Universities IIT Roorkee amadi IIT Madras ki Kaidagi advisory Thokrabane JNU gi Vice Chancellor Professor Santisri Dulipuri Pandit na University asigi mahiro singbu CJP na Jantar Mantar da sathariba khongjang asida saruk yadana nabge advisory tholakiba du Supreme Court na pirakiba order adu da yumpham oiraga tholakibane JNU gi advisory adu da mahiro singi masagi oiba section thorana mangda thamduna satnaba amadi khongjang asiga mari lenana thodo wathok singi social media da thagalakpa post singdagi lapthokna leina ba khangalakibane Karigumba advisory asigi mayakta mahiroi singna thabak tawramlabadi University ki Code of Conduct sing manungsana disciplinary action lokhatkani haire Ayaba yaudana court proceedings singi audio video recording thagatpa thingkhre court proceedings singi audio video recording singbu social media da mathong maram khangdana saithokpapu Supreme Court na responsibility leitaba amasung thohaningdaba thodok thohalakpa yaba thawong amani haina phongdokhibaga loinana mangjawnana mari leinaba court ki ayaba laudana social media da court ki proceeding gi audio video thagatpa thingle haina phongdokkhre Chief Justice Suryakan, Justice Joy Malia Bakshi amadi Justice B. Mohanana Saba bench amana court proceedings singi audio video site thorakpa amasung proceedings sing live stream tawbada athingba thambiyo haina thangalakpa public interest litigation PIL amada interim order pass tawduna athingba asi thamkhibani haire Pakistan gi awang noksub thangba sarukta quadcopter attack ta lanmi ani sikhre Pakistan ki awang noksub thangba saruk Khyber Pakhtunkhwa province da irai numita military post amada militant singna chathaba quadcopter attack amada lanmi ani sikhre amasung atopa ama thina sokle hana security na phongdokre attack adu local time ayuk pung 8 makharom tabada Khuram district ta thoke militant singna Pakistan army ki post ama target tawna ba quadcopter ama sijina ke haina source sing aduna phongdoke Lanmi ani mafam aduda sikhi amasung asokpa lanmi ama manaknakpa medical facility amada layengna pukhi haina source singna haikhe security force singna mafam du poisilaga thamkhre amasung attack tawba sing adu phana na search operation ama chathaba hokre group hamatana thodo adugi responsibility claim tawraktri haire
Cockroach ki demand ahong balai tree Dramendra Pradhan su pham thadok loi dauri lengak na hayeng phawu matam pibiu hai kre lengak ki mai kai de ki question paper leak oi bagi thawong yeng sinaba fast track court tham lagani victim oi kharwa mahiroi sing ki imung manung da matik saba compensation piragani amasung khongjang sang silba mahiroi sing ki mathakta case restart tawro hapagi thajaba pirakhraba khongjang asi bulu singlaba Cockroach Janta Party CJP ki khwaidagi maroiba demand oiba Union Education Minister pham thadu haiba demand aside handokpa leiroi dauri amasung makha tana khongjang sang sanga dauri laibak ki mai kai de su lokhot pe aba thabak thoram sing lokhot kani adu Dramendra Pradhan thodok asigi matang da resign tawbadi maram chade hana phongdok pagaloina na karigumba resign tawrobadi lengak na mangon da senakhiba mathaudagi theidok tuna senba taga darubani hana phongdok pagaloina na Education Minister pham thadopagi wafam aside yarakpagi mami udre haire Dramendra Pradhan resign tawhanbagi mahota lengak na exam pangthok leba National Testing Agency NTA gi asoba sing semdok naba amade ahoba khudimak mensinduna afaba education system thamnaba honaba habasina asumba khongthang oigani haina lengak ki lusingbo singna miyeng thamli haire Zairasde Union Minister JP Naga amade Jitendra Singha Cockroach ki mihut singha Vithalbai Patel House da pung anirom unaduna wari sabada lengak na lokhot kani haba khongthang kya da khongjang sang silba Cockroach ki maikai dagi yaningdaba phongdok lambasu Education Minister pham thadokpogi matang dadi yanaba ngamdana thorakki amasung Cockroach ki mihut singna lengak ki maikai dagi hayeng phwabu matam pibiyo amasung amohana mafam masida unaduna demand asigi matang da wadi sanasya na phongdok lamki haide